ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯍꯨꯏꯌꯦꯜ ꯂꯝꯄꯥꯎ ꯍꯥꯏꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯀꯂꯝꯗ ꯌꯥꯎꯕꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯟꯁꯤ ꯑꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ꯫ ꯔꯥꯙꯤꯀꯥ ꯏꯪ ꯇꯞꯄꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯃꯥ ꯑꯃꯁꯨꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯃꯥꯡꯖꯤꯜ ꯊꯥꯕꯤ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯁꯣꯟꯅꯩ꯫ ꯔꯥꯙꯤꯀꯥ ꯁꯃꯥꯖꯀꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯃꯛꯇꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯔꯥꯙꯤꯀꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯨꯡꯀꯛ ꯆꯥꯎꯔꯦ, ꯆꯍꯤ 9 ꯔꯣꯝꯒꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯥꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯇꯝ ꯂꯥꯏꯕꯛꯀꯤ ꯕꯤꯛꯇ ꯔꯥꯙꯤꯀꯥꯅ ꯋꯥꯖꯔꯤꯕꯗꯤ ꯆꯍꯤ 12 ꯆꯪꯂꯛꯂꯕ ꯃꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛ ꯄꯣꯛꯄꯗꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯃꯛ ꯐꯤꯕꯝ ꯆꯥꯗꯅ ꯏꯇꯦꯟ ꯇꯦꯟꯁꯤꯟꯕ ꯑꯣꯏꯅ ꯅꯥꯝꯃ ꯁꯣꯏꯗꯨꯅ ꯃꯤꯃꯥꯟꯅꯕ, ꯆꯠꯄ ꯈꯣꯠꯄ, ꯆꯥꯕ ꯊꯛꯄ ꯉꯝꯗꯕꯗꯒꯤ ꯐꯝꯁꯦꯟꯅꯔꯤꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯔꯥꯙꯤꯀꯥꯒꯤ ꯃꯄꯨꯟꯁꯤ ꯍꯥꯞꯄꯣꯏ ꯍꯥꯞꯆꯠꯅꯩ꯫ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯖꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯀꯌా ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯗ ꯅꯥꯝꯃ ꯁꯣꯏꯕꯁꯤꯡꯕꯨ ꯑꯗꯨꯃꯛ ꯍꯟꯊꯅ ꯂꯧꯗ꯭ꯔꯕꯁꯨ ꯐꯅꯗꯤ ꯂꯧꯅꯗꯦ꯫ ꯆꯤꯟꯕꯥꯟꯗꯕꯨꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕ, ꯕꯥꯁꯣꯟ ꯄꯤꯕꯗꯨꯅꯗꯤ ꯕꯥꯕꯣꯛ ꯈꯨꯕꯥꯛ ꯈꯨꯕ, ꯃꯤꯅꯨꯡꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯍꯩꯊꯕ, ꯇꯁꯦꯡꯅ ꯁꯦꯡꯂꯕ ꯖꯥꯠꯂꯥ ꯍꯥꯏꯕꯗꯗꯤ ꯊꯃꯣꯏꯗꯅ ꯑꯃ ꯈꯟꯕ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯐꯠꯇꯕ ꯀꯔꯃ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯗꯣꯁ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯅꯥꯝꯃ ꯁꯣꯏꯕꯤꯅꯤ, ꯃꯤꯃꯥꯟꯅꯗ꯭ꯔꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇꯁꯨ ꯄꯥꯎꯗꯝꯅꯔꯝꯗꯦ꯫ ꯃꯅꯥꯛ ꯅꯛꯄ ꯐꯥꯎꯕꯕꯨ ꯍꯪꯒꯣꯏꯅꯩ꯫ ꯃꯍꯥꯛ ꯎꯔꯒ ꯗꯥꯎ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯈꯟꯅꯩ꯫ ꯑꯐ ꯅꯨꯡꯉꯥꯏ ꯊꯕꯛ ꯊꯧꯔꯝꯗ ꯃꯆꯤꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯔꯥꯙꯤꯀꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯌꯥꯎꯍꯟꯅꯤꯡꯗꯦ꯫ ꯆꯨꯔꯨꯡꯂꯛꯀꯅꯤ ꯈꯟꯅꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯔꯛꯁꯤꯗ ꯔꯥꯙꯤꯀꯥꯅꯁꯨ ꯃꯌꯨꯝꯗ ꯃꯤꯇꯣꯞ ꯌꯥꯔꯤꯕ ꯃꯈꯩ ꯆꯪꯂꯛꯇꯅꯕ ꯂꯥꯛꯅꯖꯩ꯫ ꯌꯥꯗꯗꯨꯅ ꯆꯪꯂꯛꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯈꯤꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯐꯤꯕꯝ ꯃꯨꯔꯇꯤ ꯀꯥꯏꯕ ꯈꯛꯇꯅꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯉꯝꯃꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯧꯁꯤꯟꯅꯕ ꯃꯆꯠꯁꯤꯡ ꯃꯍꯥꯛꯅ ꯇꯨꯀꯠꯆꯩ꯫ ꯃꯍꯥꯛꯅ ꯇꯣꯏꯅ ꯍꯥꯏ, ꯅꯨꯡꯁꯤꯕ ꯁꯥꯕꯁꯤꯡꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯖꯤꯟꯅꯕꯗ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯈꯪꯕꯤꯗꯅ, ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯏꯀꯥꯏꯖꯗꯨꯅ ꯑꯩ ꯀꯅꯥ ꯑꯃꯠꯇ ꯎꯗꯅꯕ ꯇꯨꯃꯤꯟꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯅꯤꯡꯏ꯫ ꯃꯤꯌꯥꯝꯅ ꯅꯥꯝꯃ ꯁꯣꯏꯕꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯗ ꯌꯦꯡꯂꯤꯕ ꯆꯠꯅꯕꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯍꯣꯡꯍꯟꯕ ꯉꯝꯗꯕꯅ ꯀꯅꯥ ꯑꯃꯠꯇ ꯎꯗꯕꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯕꯁꯤꯅ ꯃꯐꯔꯦ ꯈꯟꯖꯩ꯫ ꯃꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯤꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕꯁꯤ ꯃꯉꯣꯟꯗꯗꯤ ꯏꯀꯥꯏꯕ ꯄꯤꯕꯒ ꯑꯝꯍꯥꯅꯤ ꯈꯟꯖꯩ꯫ ꯃꯍꯥꯛꯅ ꯃꯃꯥꯗ ꯇꯣꯏꯅ ꯍꯥꯏꯖꯩ, ꯃꯃꯥ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯆꯠꯄꯁꯤ ꯇꯣꯛꯂꯁꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯒ ꯈꯣꯡꯐꯝ ꯍꯟꯖꯤꯟꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯁꯤ ꯑꯩ ꯈꯥꯡꯕ ꯋꯥꯏ꯫ ꯑꯩꯒꯤ ꯅꯈꯣꯏꯅ ꯊꯝꯕꯤꯕ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥꯗꯨ ꯈꯛꯇꯗ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯣꯏꯖꯔꯒꯦ ꯃꯃꯥ꯫ ꯃꯧꯄꯥꯅ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯇꯤꯐꯤꯟ ꯄꯥꯏꯗꯨꯅ ꯃꯃꯥꯒ ꯚꯦꯟ ꯉꯥꯏꯃꯤꯟꯅꯕꯗꯨ ꯌꯦꯡꯂꯒ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯖꯩ꯫ ꯍꯤꯜ ꯆꯤꯌꯥꯔꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯅꯤꯡꯏ꯫ ꯃꯄꯥꯅ ꯑꯣꯐꯤꯁ ꯀꯨꯝꯂꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯛꯇꯨꯅ ꯏꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯨꯠꯁꯥ ꯄꯥꯜꯂꯝꯗꯨꯅ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒꯥꯎꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯖꯗꯨꯅ ꯅꯥꯎꯊꯤ ꯁꯥꯖꯕꯒꯤ ꯑꯄꯦꯟꯕꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯅꯤ ꯅꯤꯡꯖꯩ꯫ ꯅꯤꯡꯖꯕꯇ ꯃꯉꯥꯏꯔꯦ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤꯗ ꯃꯪꯂꯥꯛꯅꯔꯦ ꯊꯣꯏꯕꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯔꯥꯙꯤꯀꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯜꯗ ꯃꯋꯣꯟ ꯈꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯕꯥꯔꯊꯗꯦꯅꯤ, ꯑꯗꯨꯒ ꯖꯤꯔꯤꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝꯁꯨ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄꯤ ꯑꯣꯏꯒꯗꯕꯅ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯇꯕ ꯌꯥꯗꯦ꯫ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯖꯩ ꯔꯥꯙꯤꯀꯥ꯫ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯗꯕ ꯑꯍꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯃꯃꯥ ꯆꯠꯇꯕ ꯌꯥꯗꯕꯒꯤꯅꯤ, ꯆꯠꯂꯨꯈꯤꯒꯦ꯫ ꯕꯕꯥꯒ ꯅꯅꯥꯎꯒ ꯄꯨꯟꯅ ꯀꯦꯛ ꯀꯛꯃꯤꯟꯅꯔꯣ ꯍꯣꯔꯦꯟ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯏꯃꯥꯅ ꯊꯧꯔꯝ ꯂꯣꯏꯔꯒ ꯁꯤꯜꯆꯔ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯅꯪꯅ ꯄꯥꯝꯖꯕ ꯇꯦꯗꯤ ꯕꯤꯌꯥꯔ ꯑꯃ ꯂꯩꯔꯛꯀꯅꯤ꯫ ꯅꯪꯅ ꯃꯍꯥꯎ ꯇꯪꯅꯤꯡꯏ ꯍꯥꯏꯕ ꯍꯤꯗꯣꯜ, ꯑꯁꯥꯃꯤꯖ, ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯍꯥꯎꯅ ꯆꯥꯅꯕ ꯉꯥꯔꯤ ꯃꯈꯜ ꯑꯃ ꯏꯃꯥꯅ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ꯫ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇꯅ ꯊꯣꯏꯕꯤꯅ ꯈꯟꯖꯩ, ꯏꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯕ, ꯑꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯕ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯗ꯭ꯔꯤ, ꯀꯅꯥꯗꯒꯤꯁꯨ ꯃꯤꯅꯝꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯑꯩ ꯈꯪꯏ ꯃꯃꯥ, ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒꯤ ꯃꯃꯜꯅ ꯑꯩꯅ ꯏꯀꯥꯏꯕ ꯐꯥꯎꯍꯜꯂꯤꯕꯁꯦ꯫
ꯃꯧꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯆꯦꯆꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯅꯦ꯫ ꯑꯩ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯒꯤ ꯏꯁꯩ ꯑꯣꯖꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯄꯔꯁꯟ ꯋꯤꯊ ꯗꯤꯁꯦꯕꯤꯂꯤꯇꯤꯒꯤ ꯊꯧꯔꯝꯗ ꯏꯁꯩ ꯁꯛꯍꯜꯂꯦ꯫ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯕꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯆꯦꯆꯦꯗꯧꯅ ꯏꯃꯤꯠꯁꯤꯅ ꯎꯖꯕ ꯐꯪꯂꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯈꯟꯈꯤ꯫ ꯅꯅꯥꯎ, ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯤꯕꯅꯣ? ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ"꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯊꯣꯛꯄꯤꯔꯛꯄ R.K. ꯅꯔꯦꯟꯗ꯭ꯔ꯫